Naga village guard ki custody da thamlakkiba koki tara mari thadoklagani lauthokluраga thadokidri. Mamang thagi tara humdoida ambush tawduna thadau church leader yauna micham ahum hatkiba amasung atopa maribuna sohankiba thodok thokraba matungda khoishaunaraba Naga village guard na fazinduna makhoigi custody da thamlakkiba koki micham tara mari ngase nungtil thadoraklagani haina Senapati District Headquarter da laiba United Naga Council gi President NG Lohona khuyek piduna aiba cherul ama fawba thokduna miyam da khangalakkrabasu ngasi numidang wairam UNC gi President masamangna thorakpa cherul amada Naga miyam gi sentiment sing khantaraba matungda koki tara maribu ngasi nungchil pungani tarapada thadokani hana tawrambadu cancel tawre haina phongdorakri UNC gi President na mamang thagi tara humdoidagi fazanina thamlakliba koki tara rithoibu ngasi ay pung anirom tarakpada thadoklagani haina phongdorakpadagi Central amasung State Force ki personnel sing khakta natana miyamna district asigi karongi public ground da changsinnaratuna ngainaki UNC na wafum asi phongdoraklaba matungda Senapati District Headquarter da laiba Council asigi office ta makhatana Naga Furuki tunga-tunganda mahiri sing yauna CSO Lichungwa Singna mifam pangtutuna makhatana khanarabada ayama minut singna makhogi Furuki pastor ani yauna micham taruki langla langjil fangbang ngamdribanina kuki micham taramari thadoklagani haiduna laukiba ware handokadabani haibagi akanba wafam phongdoknaraki mifam asida saruk yakiba Naga CSO Singhi Lichungwa Singhi marakta thadoraklagani haiduna Philip Lobos Singha Koki Militant Group amage makutal laikiba Naga micham taruki tangdangba khangdringaida Koki micham taramari thadokpa yaroi hairakpada minut singna masing yamlakpadagi UNC na laukiba Philip khangawdana hongdokibani UNC gi maikadagi Koki micham taramari bu thadoklagani hairakkiba cherol aduda Baptist World Community Naga gi Church Singh atai Philip Singh amasung Lob Singh na appeal tawrapaga loinana Union Home Minister Amit Sahana Nagaland gi Chief Minister Nephew Rioda Hojik Fawba mafam khangdriba Naga micham taruki khongul liragani amasung makhoibu fazan bada Chanaba Singh masak khangdokuna logi thabak sing lokhatlagani haibagi thazaba pirakpadagi Koki micham taramari thadoknaba ware laure hairakibani Masigi mathakta National People's Party ki President su oriba Meghalaya gi Chief Minister Conrad K Sangmana Furup animakna fazinduna thamlakliba micham sing khudakta condition amata yaudana thadoknaba appeal tawrakpadagi ware basi lawbani hainashu phongdokhibani adubu mamang thagi tara humdoidagi hojik fawada mafam khangdriba Naga micham taruki wafam laikhai tadringaida koki taramari thadokpa yaroi haiba wafam sing Naga Furuki miyamna phongdorakpadagi UNC na thadokani thorangnamba adu cancel tawkibani hairi Amaromda Tamenglonggi Duithalongda laiba Joint Tribes Council Manipurna Naga micham tarupu tekta kaidana thadoraktriba fawba Inpui Liangmai Rongmai amasung Jemerism the total shutdown gi khongjang khudaktagi changsilagani haina lauthorakri UNC na Koki taramari thadoklagani hairakpadu yaningdaba phongdoktuna ngasi yungchel pung aniga minit kunthra rom tarakpadagi makhan lamkhaida lambi thingduna khongjang changsinba horakhi adubu thadoklabe hairakpadagi khoishaunaraba Naga miyamgi khongjang asi numidang wairam pung taruklom tarakpadagi handokre hairi